ꯅꯨꯡꯁꯤꯕꯤꯗꯨꯅ Manipuri Entertainment Channel ꯕꯨ subscribe ꯑꯃꯁꯨꯡ like ꯇꯧꯕꯤꯔꯝꯃꯨ. ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ. ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ. ꯑꯩꯒꯤ ꯃꯤꯡ ꯑꯦꯂꯤꯌꯟ ꯀꯧꯏ. ꯂꯩꯐꯝꯅ ꯕꯤꯁꯅꯨꯄꯨꯔ ꯅꯣꯡꯁꯥꯏ ꯆꯤꯔꯨꯗꯒꯤꯅꯤ. ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 15ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ. 2008ꯀꯤ ꯃꯇꯝ ꯑꯗꯥꯏꯗ ꯕꯕꯥ ꯏꯃꯥꯅ ꯑꯩꯁꯤ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯝꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯕꯤꯔꯝꯃꯤ. ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯕꯕꯥ ꯏꯃꯥꯅ ꯁꯤꯜꯂꯤꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯄꯨꯡꯌꯥꯗ ꯌꯥꯖꯩ. ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯨꯒꯗꯕ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯦꯇꯣꯟ ꯑꯃꯁꯨ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯑꯕꯅꯤ. ꯏꯆꯦꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯗꯣꯔꯤꯕꯅꯤ. ꯆꯤꯆꯦ ꯑꯍꯨꯝꯅ ꯑꯩꯒꯤ ꯊꯛꯇ ꯂꯩꯔꯤꯕꯁꯤ ꯑꯩꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯑꯍꯨꯝꯃꯛ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔꯦ. ꯃꯇꯧ ꯑꯁꯨꯝꯅ ꯕꯕꯥ ꯏꯃꯥꯅ ꯑꯩꯁꯦ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯊꯤꯟꯕꯤꯔꯛꯑꯝꯃꯤ. ꯆꯤꯆꯦꯗꯁꯨ ꯕꯕꯥꯅ ꯑꯩꯕꯨ ꯐꯖꯅ ꯁꯤꯟꯅꯕꯤꯔꯝꯃꯤ. ꯏꯕꯦꯝꯃ ꯅꯨꯄꯥꯁꯤꯒ ꯐꯖꯅ ꯂꯩꯃꯤꯟꯅꯍꯧꯔꯣ. ꯑꯉꯥꯡꯅꯤ ꯃꯥꯗꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯅꯪꯅ ꯈꯔ ꯌꯦꯡꯁꯟꯕꯤꯔꯣ. ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ. ꯆꯤꯆꯦꯅ ꯑꯃꯨꯛ ꯍꯣꯏ ꯕꯕꯥ ꯌꯥꯅꯤꯗ. ꯑꯩ ꯑꯗꯨꯝ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯒꯦ ꯈꯨꯝꯃꯤ. ꯕꯕꯥ ꯏꯃꯥꯁꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯐꯖꯅ ꯂꯩꯃꯤꯟꯅꯍꯧꯔꯣ. ꯑꯦꯂꯤꯌꯟ ꯆꯠꯂꯤꯀꯣ ꯆꯤꯆꯦꯒ ꯂꯩꯃꯤꯟꯅꯍꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥ ꯏꯃꯥꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤ. ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯄꯅꯤꯅ ꯕꯕꯥ ꯏꯃꯥꯅꯒ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯊꯅꯝꯃꯒ ꯆꯠꯈꯤꯕꯗꯨꯗ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯋꯥꯔꯗꯦꯟ ꯁ꯭ꯇꯗꯤ ꯑꯋꯥꯔ ꯃꯇꯝ ꯌꯧꯔꯦ. ꯂꯥꯏꯔꯤꯛ ꯄꯥꯔꯁꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯀꯧꯔꯛꯏ. ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯃꯤꯠꯇꯣ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯏꯁꯥꯁꯦ ꯏꯁꯣꯛ ꯁꯣꯛꯊꯔꯝꯃꯤ. ꯑꯗꯨꯅ ꯋꯥꯔꯗꯦꯟꯅ ꯀꯧꯕꯗꯨ ꯆꯠꯂꯝꯗꯦ. ꯋꯥꯗꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ. ꯏꯆꯦ ꯍꯣꯏꯗꯤ ꯋꯥꯔꯗꯦꯟꯅ ꯀꯧꯔꯤꯕꯗꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯣꯏꯅ ꯃꯈꯥꯗ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯀꯨꯝꯊꯅꯈꯤ. ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡ ꯑꯁꯤꯁꯨ ꯃꯤ ꯄꯨꯡꯌꯥꯝ ꯌꯥꯝꯅ ꯂꯩꯔꯝꯗꯦ. ꯃꯣꯏꯒꯤꯁꯤ ꯕꯣꯔꯗꯤꯡ ꯑꯣꯏꯅ ꯍꯥꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯤ. ꯅꯨꯄꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅꯕꯨꯏꯍꯥꯟ ꯍꯥꯟꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ. ꯋꯥꯔꯗꯦꯟꯅꯁꯨ ꯑꯩ ꯏꯇꯣꯝꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯔꯛ ꯏꯆꯦ ꯍꯣꯏꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯃꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ. ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯥꯛꯈꯤ. ꯃꯥ ꯂꯥꯛꯄꯗꯨꯗ ꯑꯩꯁꯨ ꯏꯕꯥꯅꯤ ꯇꯤꯟꯅꯔꯝꯃꯤ. ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒ ꯑꯩꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯍꯧꯔꯛꯈꯤ. ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯤꯉꯩ ꯃꯩꯁꯦ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤ. ꯃꯩ ꯃꯨꯠꯄꯗꯨꯗ ꯋꯥꯔꯗꯦꯟꯅꯁꯨ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯕ ꯆꯪꯉꯝꯃꯤ. ꯅꯣꯡꯁꯨ ꯌꯥꯝꯅ ꯈꯥꯛꯏ ꯅꯨꯃꯤꯠꯇꯨ. ꯅꯣꯡ ꯈꯥꯛꯄꯒꯤꯔꯁꯨ ꯈꯪꯗꯦ ꯃꯩ ꯃꯨꯠꯂꯤꯕꯗꯨ. ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯦ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯁꯤꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ. ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯑꯩꯗꯤ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯝꯃꯤ. ꯑꯩꯁꯦ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ. ꯑꯗꯨꯒ ꯅꯥꯍꯦꯔꯤꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯛꯅ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯕ ꯐꯃꯨꯡ ꯕꯦꯠ ꯑꯗꯨꯒ ꯇꯥꯏꯅꯅ ꯅꯛꯅꯅ ꯇꯥꯔꯝꯃꯤ. ꯁꯨꯝ ꯅꯛꯁꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯀꯤꯗꯅ ꯇꯨꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯗꯁꯨ ꯑꯩꯅ ꯃꯥꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯗꯅ ꯃꯁꯥ ꯅꯣꯝꯃꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯁꯤꯕ ꯑꯃꯒꯨꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩ. ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯇꯨꯅ ꯇꯨꯝꯕ ꯍꯧꯗꯣꯛꯑꯝꯃꯤ. ꯃꯗꯨꯗ ꯃꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ. ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ. ꯉꯛꯂꯤꯕꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯍꯧꯖꯤꯛꯋꯥꯏꯗ ꯇꯥꯔꯝꯕ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ. ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯚꯥꯏ ꯑꯩ ꯇꯨꯝꯕ ꯀꯤꯔꯦ, ꯍꯧꯖꯤꯛ ꯃꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ, ꯑꯗꯨ ꯅꯪꯗꯤ ꯇꯥꯗ꯭ꯔꯣ ꯍꯪꯉꯝꯃꯤ. ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯗꯤ ꯇꯥꯗꯦ, ꯑꯁ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯁꯦ ꯇꯨꯝꯃꯣ, ꯅꯪꯒꯤ ꯋꯥꯈꯜꯅꯅꯤ ꯃꯩꯒ ꯃꯨꯠꯄꯁꯤꯗ, ꯅꯪꯒꯤ ꯚꯥꯞꯅꯅꯤ ꯇꯨꯝꯃꯣꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ. ꯑꯩꯒꯤ ꯀꯤꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯨꯝꯃꯝꯗꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯩ ꯏꯇꯣꯝꯗ ꯍꯦꯛ ꯂꯩꯔꯤꯉꯩ ꯃꯤ ꯑꯃꯅ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯟꯁꯤ ꯑꯩꯇꯅ ꯑꯗꯨꯝ ꯇꯥꯔꯝꯃꯤ. ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯀꯧꯕꯒꯨꯝꯅꯁꯨ ꯇꯧꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯩꯕꯨ ꯀꯧꯊꯣꯛꯄꯒꯨꯝ ꯃꯤ ꯀꯅꯥꯁꯨ ꯇꯥꯍꯟꯗꯅ ꯑꯩ ꯏꯇꯣꯝꯗ ꯅꯥꯍꯦꯕ ꯃꯈꯣꯜ ꯑꯗꯨ ꯍꯦꯛꯇ ꯇꯥꯔꯝꯃꯤ. ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯤ ꯆꯦꯆꯦꯗ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ. ꯆꯦꯆꯦ ꯅꯨꯃꯤꯗꯥꯡ ꯃꯤ ꯅꯥꯍꯦꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ. ꯏꯃꯥꯟꯅꯕ ꯖꯣꯟꯁꯟꯗꯤ ꯁꯨꯛꯇꯥ ꯇꯥꯗꯦ, ꯑꯩꯗ ꯑꯗꯨꯝ ꯇꯥꯏ ꯃꯈꯣꯜ ꯑꯗꯨ. ꯑꯗꯨꯅ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯀꯤꯖꯔꯦ ꯍꯥꯏꯔꯝꯃꯤ. ꯆꯦꯆꯦꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯅꯪꯗꯤ ꯈꯔꯒ ꯀꯤꯒꯟꯕꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ. ꯅꯪꯒ ꯇꯨꯃꯤꯟꯅꯕ ꯖꯣꯟꯁꯟꯅ ꯇꯥꯗ꯭ꯔꯒ ꯅꯪ ꯅꯇꯣꯝꯗ ꯀꯃꯥꯏꯅ ꯇꯥꯗꯣꯔꯤꯒꯦ ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ ꯆꯦꯆꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯩ ꯏꯇꯣꯝꯗ ꯂꯩꯔꯤꯉꯩꯗꯅ ꯍꯦꯜꯂꯤ ꯑꯗꯨꯝ ꯇꯧꯔꯤꯕꯁꯤ.
Baba ima kaubiyu hairame. Chechena mu alien adu yaroi. Maram leitana baba ima kamaina kaudoino. Baba ima na laktuisi sulam lapi. Maram chadana kauba yaroi. Johnson ga dum leiminaw nang kiraga sunatom da leiruno hairamaga. Ise somagi kada sanki. Mataw sumna ise boarding adu da leirapa isade ay hainadaba. Akiba masum poglaki. Masigi matung matam khra leiragadi amo. Aise boarding adu ge second floor da leiringai. First floor room dagi ise na ise kaurupa makhola matarame. Maduda isu prap changsalubada. Stair adu da nupi ma phone melaga leirame. Aisu bhab oirude nupi du na phone pairambaduda. Kona ise wakhala matawrame. Kaino boarding asida di phone paibasu yade. Aduga hujiki nupi du na phone pairidubo. Kana oibasano haidana aina. Tungamuk salang na onthorakpada nupi du stair aduda. Lepaga lehubadu leiramde. Aisu kijarakpadagi hathu. Pakhana aigi ka tamna muk selame. Imanaba Johnson su masu ka manung aduda laik paraga leirame. Aina pakhana sensalakpaduda masu pukhange khangki. Aduga ingonda karigino adu pakhana selibadi hangai. Aina su nupi ma first floor da phone pairaga lehawi. Adu aina tungamuk onthorakpada nupi do leiramdre hairame. Imanaba Johnson amo. Kaino bunabu phone paiba hangna bro. Bainang ngambu wasima. Atopa mi oirangwani sida leiba mi oiramoi hairei. Madudagi suwa makataramde tumina leirame. Aduga isai tomda sumna khalame. Aise ngauduroba zarane. Babai masu nongbata sida laagadi. Makoida wari se tamgadabane. Sida leiriba singna sinadi aibu kanamata thajabidre haidana. Aise thawai yamna nungai jaramde. Nongmagi boarding aduda nupagi oina. Miso sum changnarakpadagi punna boarding aduda. Nupagi oina mi kunmuk surame. Nupagi oina mi masing yankhalakpaduda koina leiriba mafam adusu mi langba nunba haurei. Madudagi su kiba se khara makhaiti pharame. Skun salaswai se wakhala madadum ungaga leirame. Skun gi oza singna swai se haksang amdrabo hangai. Aina su kaisu tawde khomme. Boarding na leiba warden na su nongmade engonda. Ele nang sida mukta lao haidana ise kausalaki. Aduga makhwina sumna hangai. Handak se nang kaidaurage nangi nungaitribado akoida hairao hairei. Miko baduda igi wakanda sumna khalame. Warden da chichena pauk tamkhraba zara. Natraga imanaba Johnson na kai hairuraba zano khalame. Aduna isu warden singda sumna hairame. Sarai gi mita nupi ema adum uraga leire. Mana ise itomda leiringai adum kauthorei. Aduga phen mathakta hek yankhalakpaga. Aise isada pungkida kijaba ama phawi hairame. Aina adumna hairubadagi warden sing adum munna yengnarame. Aduga ingonda alien nang karimata khangano. Akoi mayam leiri sidi nang yumda chaningbro. Babai ma kaubiyura hangai. Aisu adumna babai ma kaubiyura hangakpaduda. Hoi sar yungi babai ma amukta kaubiyu hairame. Warden sing aduna muk phare adudi. Akoi nangi parents kaubirage. Yare satlo hairei. Aduga imanaba Johnson da warden da ina nangonda tamba sing adu. Nang hairubra hangame. Imanaba Johnson amuk alien aidi karimata haideda. Warden na kai hairi ino hairei. Aisu karimata wa makataramde. Tumina mo ise aigi thopa madum taurame. Numitugi nonghe nganbaga baba ima su chichega iga unaba laame. Aduga ingonda baba ima na ibungo. Nangbu kaidaurage. Handak se sarso kaya zate hai. Lairik su pade hai karigino nangi kari nungaitaba lairake hangai. Chiche su akoigi nakta lai. Maduda chiche no ina sumna khumme. Magi mamita nupi ima ui haibani khumai. Chiche na adumna khumakpaduda baba na khut thangalaki. Aduga chiche da nang hairakano. Ibungo nang hairo kaidaurage baba da hairo se hangai. Aisu baba da baba nupi ima igi mita sumui. Ahingda mana su aibu chiche gi khunjin saraga. Numidangda hekta kauthorei. Adubu aidi kijadana mapandik suktok thuamde. Ai boarding asida leningdra yumda leninge hairame. Aigi wafam aduda baba ima haipet yengnarame. Aduga baba na ingonda mo sumna hairei. Matam khara yumda leirurasi adu ibungo. Yumdagi nang iskun kabadu yamna lapi. Aduna baba na nang sida thampani. Phare adu lao yumda week amagumadi leirurasi haidana. Aise yumda baba ga ima ga halakminarame. Yum hek yaubaga aigi wakhan se nena tajarame. Ada sakpam thapam khangak tabak kayado. Yum yaurugada aise ima na thungbiba sa insangdo. Aise phajana sajarame. Tawbadabu ahing tumba matamdadi aigi mangda. Boarding adugi room khudingda leiba ceiling fan mathak aduda. Nupi ama thouri yalaga. Aingonda sum yengaga leiba kiba saktam mama. Aina sum mangda urame. Aduna aise yumda leiraga su tumba su kaya yaramde.
ꯑꯩꯁꯦ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯝꯃꯕ ꯃꯇꯨꯡ ꯑꯩꯁꯦ ꯕꯕꯥꯅ ꯑꯃꯨꯛ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯦ ꯑꯩꯁꯦ ꯃꯌꯥꯝꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯆꯠꯈ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯑꯩꯁꯦ ꯏꯇꯣꯝꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯏꯁꯥꯗ ꯄꯨꯈꯪ ꯍꯦꯛ ꯈꯪꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗ ꯋꯥꯔꯗꯦꯟ ꯁꯥꯔ ꯑꯃꯗ ꯊꯦꯡꯖꯜꯂꯝꯃꯤ꯫ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯗꯨꯅꯁꯨ "ꯑꯦꯂꯤꯌꯟ, ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏꯕꯗꯤ? ꯀꯩ ꯂꯩꯍꯧꯒꯦ ꯃꯅꯨꯡꯗ?" ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯁꯥꯔ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯗꯦꯟ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯀꯔꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯄꯨꯝꯕ ꯑꯩꯒꯤ ꯃꯤꯠꯇ ꯈꯛ ꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯑꯃꯨꯛ "ꯑꯦꯂꯤꯌꯟ, ꯀꯩꯅꯣ ꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ. ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯊꯧꯔꯤ ꯌꯥꯜꯍꯧꯏ ꯍꯥꯏꯔꯤꯗꯨꯕꯨ?" ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯀꯤꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯉꯨꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯖꯔꯝꯃꯤ ꯑꯩꯉꯣꯟꯗ ꯈꯛꯇ ꯃꯥꯅ ꯎꯠꯅꯤꯡꯂꯤꯕ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ, ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯉꯥꯎꯗꯣꯔꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯗꯧꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯩꯅ ꯎꯔꯤꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯃꯥꯁꯨ ꯎꯕ ꯍꯧꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯇꯝꯊꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥꯗ ꯌꯥꯝꯅ ꯀꯤꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯦ ꯄꯨꯈꯪ ꯍꯦꯛ ꯈꯪꯅꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯍꯪꯉꯨꯕꯗ ꯑꯩꯗꯧꯅ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤꯅ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯏꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒ ꯑꯩꯒꯁꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯁꯨꯝ ꯇꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯏꯕꯥꯅꯤꯈꯛ ꯋꯥꯔꯗꯦꯟ ꯃꯌꯥꯝꯅ ꯀꯥ ꯑꯃꯗ ꯀꯧꯁꯜꯂꯒ ꯋꯥꯍꯪ ꯄꯥꯍꯪ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ꯫ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯋꯥꯔꯗꯦꯟꯈꯩꯅ ꯁꯨꯝꯅ ꯍꯪꯉꯛꯏ, "ꯑꯦꯂꯤꯌꯟ, ꯅꯪꯅ ꯎꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯏ? ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯣ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯤ ꯉꯧꯏ, ꯃꯃꯤꯠ ꯂꯥꯎꯏ, ꯑꯗꯨ ꯁꯤꯗꯒꯤꯗꯤ ꯀꯌꯥ ꯁꯦꯡꯅ ꯃꯁꯛꯇꯣ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ. ꯑꯃꯨꯛꯃꯨꯛ ꯐ꯭ꯂꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯕꯅꯤ. ꯀꯣꯟꯅ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯃꯤꯠꯇ ꯎꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯏ? ꯑꯦꯂꯤꯌꯟꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯟꯅꯕ꯭ꯔꯥ ꯅꯪꯅ ꯎꯔꯤꯗꯣ?" ꯍꯪꯉꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯃꯥꯟꯅꯩ. ꯍꯧꯖꯤꯛꯁꯨ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯃꯄꯥꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯂꯩꯔꯤ. ꯌꯦꯡꯉꯨꯇꯨ, ꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯗꯅ ꯅꯨꯄꯤꯗꯨꯅ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯝꯃꯤ꯫ ꯋꯥꯔꯗꯦꯟꯁꯤꯡꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯊꯣꯡ ꯃꯄꯥ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯩꯗꯤ ꯑꯩꯅ ꯐꯝꯃꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯑꯣꯟꯊꯗꯨꯅ ꯄꯥꯈꯠꯄꯗꯒꯤ ꯃꯈꯥꯗ ꯇꯨꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅꯗꯤ ꯅꯨꯄꯤꯗꯨꯒ ꯑꯩꯒꯅ ꯎꯔꯤꯕꯗꯨ ꯀꯅꯥꯃꯠꯇꯅ ꯎꯔꯝꯗꯦ꯫ ꯃꯣꯏꯗꯤ ꯉꯛꯅ ꯉꯛꯅ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ꯫ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯄꯝꯃꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ "ꯌꯥꯔꯦ, ꯅꯕꯥꯅꯤ ꯆꯠꯂꯣ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯒ ꯑꯩꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯗꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕꯤ ꯎꯪꯉꯒ ꯃꯥꯒꯤ ꯀꯥꯗ ꯁꯨꯝ ꯆꯪꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯨꯝ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯔꯛꯄꯗꯒꯤ ꯃꯥꯗꯤ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯩꯗꯤ ꯑꯗꯨꯃꯛ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯥꯔꯣꯝꯗꯒꯤꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨ ꯎꯕ ꯃꯤ ꯑꯃꯃꯨꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯁꯨꯝ ꯃꯌꯥꯝꯅ ꯎꯗ꯭ꯔꯒ ꯑꯩꯈꯣꯏ ꯑꯃ ꯑꯅꯤꯅ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯎꯏ ꯍꯥꯏꯅꯔꯛꯄꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯁꯨ ꯅꯨꯃꯤꯗꯥꯡ ꯇꯣꯏꯂꯦꯠ ꯆꯠꯄ ꯀꯤꯖꯔꯛꯄꯗꯒꯤ ꯃꯤ 2 ꯅꯠꯇ꯭ꯔꯒ 3 ꯍꯧꯅꯔꯒ ꯑꯗꯨꯝ ꯇꯣꯏꯂꯦꯠꯇ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ "ꯇꯣꯏꯂꯦꯠ ꯇꯧꯕ ꯆꯠꯂꯨꯁꯤꯔꯣ? ꯑꯩꯈꯣꯏꯁꯨ ꯊꯣꯛꯇꯣꯔꯤ" ꯇꯨꯝꯃꯝꯗꯥꯏꯒꯤ ꯍꯧꯔꯛꯏ꯫ ꯑꯩꯁꯨ "ꯍꯣꯏ, ꯆꯠꯂꯨꯁꯤ" ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯖꯣꯟꯁꯟ ꯍꯣꯏ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ 3ꯃꯨꯛꯁꯤ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯃꯤ 1 ꯅꯠꯇ꯭ꯔꯒ 3ꯗꯤ ꯑꯗꯨꯝ ꯇꯣꯏꯂꯦꯠ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯔꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯇꯣꯏꯂꯦꯠ ꯃꯄꯥꯗꯨ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯑꯝꯃꯤ꯫ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯑꯩꯉꯣꯟꯗ "ꯑꯦꯂꯤꯌꯟ, ꯅꯪꯅ ꯎꯔꯤꯕ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯎꯔꯛꯇ꯭ꯔꯕꯣ?" ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯄꯜꯂꯛꯀꯅꯨ" ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯒ ꯅꯨꯄꯤꯗꯨ ꯇꯣꯏꯂꯦꯠꯀꯤ ꯃꯄꯥ ꯑꯗꯥꯏꯗ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫
ꯑꯩꯁꯨ ꯅꯨꯄꯤꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩ ꯆꯠꯂꯝꯃꯒꯦ ꯅꯈꯣꯏ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯃꯒ ꯑꯩꯁꯤ ꯄꯔꯞ ꯑꯩꯒꯤ ꯀꯥꯗꯨ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯗꯨꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯂꯩꯅ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯨꯝꯅꯕ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯎꯔꯤꯕ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯑꯍꯤꯡꯗ ꯌꯥꯝꯅ ꯀꯟꯅ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯔꯛꯈꯤ ꯋꯥꯔꯗꯦꯟꯁꯤꯡꯒꯤ ꯃꯈꯣꯟꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯒ ꯃꯔꯤꯗꯨ ꯊꯥꯗꯠꯂꯒ ꯃꯊꯛꯀꯤ ꯁꯤꯂꯤꯡ ꯐꯦꯟ ꯃꯊꯛ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯅꯕ ꯍꯣꯠꯅꯔꯒ ꯂꯩꯔꯝꯃꯤ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅꯁꯨ ꯅꯨꯄꯥꯗꯨ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯃꯝꯗꯦ ꯑꯗꯨꯒ ꯉꯛꯏꯕ ꯑꯃꯅ ꯋꯥꯔꯗꯦꯟꯁꯤꯡꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯪꯍꯟꯈ꯭ꯔꯒ ꯑꯩ ꯏꯇꯣꯝꯗ ꯂꯩꯍꯧꯈꯣ ꯍꯥꯏꯔꯦ ꯏꯆꯦꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯏ ꯑꯦꯂꯦ ꯅꯪꯅ ꯎꯔꯤꯕ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯪꯉꯛꯏ ꯑꯩꯁꯨ ꯏꯉꯛ ꯉꯛꯅ ꯃꯥꯡ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯕ ꯎꯔꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯃꯥꯏꯁꯤꯅ ꯁꯛ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤꯗꯣ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯃꯊꯛꯀꯤ ꯐꯦꯜ ꯃꯊꯛ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯃꯤꯠꯇꯨ ꯉꯧꯁ꯭ꯔꯣꯛ ꯉꯧꯅ ꯂꯥꯎꯅ ꯄꯥꯡꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯌꯦꯡꯊꯔꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯁꯥꯔ ꯇꯨꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯤꯗꯅ ꯑꯩꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅ ꯆꯤꯆꯦꯗ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯃꯥꯒꯤ ꯔꯨꯝ ꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯔꯝꯃꯤ ꯆꯤꯆꯦꯅꯁꯨ ꯑꯩꯕꯨ ꯑꯩꯒꯤ ꯀꯥ ꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯥ ꯆꯪꯉꯝꯗꯥꯏꯗ ꯆꯤꯆꯦꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯦꯂꯦ ꯅꯪ ꯕꯕꯥ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯪ ꯁꯤꯗ ꯂꯩꯔꯅꯨ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯣ ꯑꯩꯁꯨ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯅꯪꯒꯤ ꯈꯜꯂꯒ ꯑꯩꯁꯨ ꯁꯨꯝ ꯄꯥꯈꯠꯂꯛꯑꯦ ꯑꯗꯨꯅ ꯅꯪ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯟꯈꯤꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯏ ꯆꯤꯆꯦꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ ꯆꯤꯆꯦꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯀꯤꯖꯔꯦ ꯕꯕꯥ ꯏꯃꯥꯗꯣ ꯅꯪꯅ ꯈꯔ ꯀꯧꯕꯤꯌꯨ ꯑꯁꯨꯝꯅ ꯆꯤꯆꯦꯗ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯑꯃꯃꯝ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯁꯨꯝ ꯎꯍꯜꯂꯛꯈꯤ ꯑꯗꯨꯅ ꯅꯨꯄꯤꯗꯨ ꯎꯕ ꯃꯤ ꯃꯁꯤꯡꯁꯤ 5 ꯁꯨꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯑꯩꯁꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯂꯥꯛꯄꯗ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯀꯞꯄꯤꯅꯣ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯩꯉꯣꯟꯗ ꯅꯨꯄꯤꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯨ ꯍꯥꯏꯗꯅ ꯃꯥꯅ ꯏꯟꯁꯤꯜꯂꯛꯏ ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ ꯈꯨꯝꯃꯛꯏ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯪꯁꯨ ꯅꯨꯄꯤꯗꯨ ꯎꯔꯕꯣ ꯑꯗꯣ ꯅꯪ ꯃꯥꯅ ꯍꯥꯏꯕꯗꯨ ꯂꯧꯔꯨꯅꯨ ꯃꯥ ꯍꯦꯛ ꯎꯕꯒ ꯅꯪꯒꯤ ꯃꯤꯠꯇꯣ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯂꯩꯌꯨ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯃꯥꯡꯖꯈ꯭ꯔꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯦꯞꯄꯒ ꯂꯩꯔꯦ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯣꯟꯊꯣꯛꯎꯕꯗ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠ ꯃꯤꯠꯁꯦ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅ ꯃꯤꯠꯁꯦ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯣ ꯁꯥꯎꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯅꯥꯛꯇ ꯇꯞꯅ ꯆꯪꯁꯜꯂꯛꯇꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯐꯥꯎꯅ ꯑꯗꯨꯝ ꯅꯨꯄꯤ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯠꯈꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯍꯧꯗꯦ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯃꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯥꯗ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅ ꯈꯨꯗꯛꯇ ꯕꯕꯥ ꯏꯃꯥ ꯀꯧꯔꯝꯃꯤ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯋꯥꯔꯗꯦꯟꯁꯤꯡꯅꯁꯨ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯕꯕꯥ ꯏꯃꯥꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯕꯕꯥꯁꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯈꯪꯉꯕꯗꯤ ꯀꯩꯗꯧꯕꯒꯤ ꯅꯣꯏꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯣ ꯅꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯃꯤ ꯂꯩꯈꯤꯗꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯠꯇ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯎꯍꯜꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤ ꯀꯗꯥꯏꯗ ꯂꯩ ꯑꯩ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯕꯕꯥꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯕꯕꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯕꯣꯔꯗꯤꯡꯁꯦ ꯊꯤꯡꯖꯤꯜꯂꯁꯤꯔꯥ ꯍꯥꯏꯗꯅ ꯋꯥ ꯀꯟꯅ ꯈꯟꯅꯔꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯩꯈꯤꯗꯕ ꯌꯥꯎꯕ ꯌꯥꯎꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯗꯦ ꯑꯗꯣ ꯑꯉꯥꯡ ꯑꯁꯤꯗꯤ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯕꯕꯥꯅ ꯃꯈꯣꯏꯅꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯕꯨꯗꯤ ꯑꯩꯅ ꯉꯁꯤ ꯄꯨꯔꯅꯤ ꯑꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯑꯉꯥꯡ ꯈꯔꯁꯨ ꯏꯆꯥꯅꯨꯄꯥꯁꯤꯅ ꯃꯃꯤꯠꯇ ꯎꯔꯤꯕ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯈꯔꯁꯨ ꯎꯕ ꯌꯥꯎꯅꯔꯛꯑꯕꯅꯤꯅ ꯃꯈꯣꯏꯒꯤꯁꯨ ꯃꯄꯥ ꯃꯃꯥ ꯀꯧꯔꯒ ꯃꯌꯨꯝꯗ ꯄꯨꯍꯟꯈ꯭ꯔꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯕꯣꯔꯗꯤꯡꯁꯦ ꯗꯁꯥ ꯇꯥꯖꯅꯤ ꯍꯥꯏꯔꯝꯃꯤ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯀꯣꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯅꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯆꯠꯍꯧꯔꯁꯤ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ ꯆꯠꯂꯁꯤ ꯈꯨꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯏꯆꯦꯗ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯠꯈ꯭ꯔꯁꯤ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯁ꯭ꯀꯨꯜꯗꯣ ꯑꯩ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯏꯄꯥ ꯂꯥꯛꯏꯉꯩꯁꯤꯗ ꯆꯠꯍꯧꯔꯁꯤ ꯅꯪꯁꯨ ꯂꯣꯏꯁꯜꯂꯣ ꯍꯥꯏꯗꯅ ꯆꯤꯆꯦꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯆꯤꯆꯦꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯕꯕꯥꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯁꯤꯗ ꯂꯩꯍꯧꯈꯤꯒꯦ
exam loibaga isu yumda halage hairame babana mu phare phare adudi phajana leilo nana osidi pukrage haidana babaga ga boarding adudagi thongminarakpada aigi mita hege uba nupi adu isegi manakta muklepaga lehauki aisu mi che du selaga babagi gari aduda tongkhalame aduga yumda amuk halaki aina yumda ek halakpaga imana ingonda ibungo kamai taurino hangai maduda aina sumna khomme imanupi amasu maigi mita urga lei aida natana ate atopa kharasu moisu ai dongna uba yaure ado nongmadi nupa ama nupi do ubadagi thouri yanduna masa matomda sijanaba taurame hairame imana mo onthokpa mafa amade hek thamjalure khoisu ado nache duna mu kamaina tahuriba nakhoi lai ngai da nache su pubirakpa yadro haire babana mu isa nupi di exam kuidre madi exam loirga lani hayawi aina di salasi haibane hairame aisu yumda leibadu da nungaina nongnini mukti leijarame adubu masigi matungdagi de numitu aisi iru lujaruraga aigi phamungda sangakpada boarding daina ukiba nupido aigi phamungda phamaga leirame madu urakpadagi aisi ima haidana mapanda senthoame babadi thabak satke numitu yumda leite ima soina lawba khongba tawbadu kaidawrake haidana senselei imada soina ima nupido huji aigi phamungda phamaga lehaure imana mukai noibungo isana hari dubo karaidano haidana imaga iga aigi kada sangsaluba matamda aigi kada leba lairik boy singadu masa matomda hangtok sarakhi maduda ima su punga khek ngami imana soingunde ibungo nangi kada sangukhino sidi mawanga mani haidana babada phone tawrame aduga thuna halo hairame baba su ngak leiragati yumda halakhi aduga kamaina tawrino hangai imana munasanu pagi kada hana mukta sangukisi haidana babaga imaga khoi homse kina aigi kada sangminarame matamadu da aigi kada aigi school gi uniform singadu makhada loina targa leirame imaga babaga sangaga khunkalaba matung numituma de se kidana aigi kada sangamde babaga iga dum tuminarame nongalaga ina sungwakal tawbada aina nongma school dagi koloma ma khulaki madu aina ningsingame madugi koloma du boarding adugi kisandagi aina nongma khulakhibani koloma du na maram moiraga thawai du inara bazar haidana aise koloma du lamna khuntokpa pamammi babai ma da so aina hai babai ma aina sumaina koloma ma nongma khulai skundagi madugi kolom du na maram moiraga thawai du sida inarakpa mali hairamme babana mo adu di kolom da lamna khuntura si adu nangdi lehoro koloma du ai lamna khuntokpiruge haire imana mo sumna kumai kolom da lamna huntokpa saludoi sarok asaida mai thadokhrasi mai thadokhrabadi karisu tawra aroi hairame babana mo hoine aduna pharani mai oina thadosi haidana kolom do khoi yungi maningda puthoga mai thaduome mai thaba hek haurakpada kolom do aigi kadagi nupi amana khunjel pingna hek chingaga kapa khunjel ama tarame sangaga hek yenguraga su kanasu hek taleiramde maduda babana sumna hairame farani se koloma sida mathwai mami do sanga mabra kari no mataure madugi mali hairame aisu kibadigi agi kada phana kuina sangamde tawbadabu koloma do mai hek thado kibadagi aigi kadu dadi karisu tawra khidre adubu wari sidi masina su loidre boarding da lehuri bai se da su dasa se taba haurame akoi se su nupi aduna magi matung do question sena duna ise se masa matom da thouri yana bu khonarakhi numitu isega hek punna leminaba mamanabi singadudi mayumda saluni haidana loina sanakhi boarding gi makhoi gi kadu de ise khakta lehauki aduga wade nupi amaga su isega dum punna samin thakmina duna leminaba ma yawi akhoi ise bu su yamna luna tawbi ise na magi kadu de gi tumina thoraktuna beg ama yalaga first floor room da sunset khibadu wade na duna uhaurame maduda wade mema duna ise da rose nan karai da salino hangame matamadu koi se karimata khumde hai mondrang amada sumsat ki hai maduda warden medam adu su chingnarakpadagi tumine ise gi matungde innarame ise su kamagi manungda sangaga pen matakta thouri do sungki khatpa haurakpadagi warden memaduna kaino rose nangna tawri do haidana manakta thuna sangsalaga ise bu makhut pharga thaname aduga te atopa mi tanaba warden memaduna kana lauramme madudagi mayam chu sangsalak ise bu magi kada purakhi ngayak pau ise se masada gyan tajaramde kone ise se yamna kapami hai ayamna kile nupi du nai bu thouri yalo haire
Ai baba ima yamna nungsi haidana isi se kapami. Maduda boarding adugi authority sing aduna baba da phone tawrakhi. Hojima boarding da lakpiyo haidana. Baba su maduda pakhana boarding aduda isi unaba muk salami. Baba na boarding adu hek yawbagi ise gi manakta. Waza mayam ama yum salaga leirambatuda. Baba su pakhana ibe ma kaidawraki haidana. Cice gi manakta sangami. Cice su baba ubaduda kappaga baba bu konsalami. Kona warden sing aduna thawdoktugi warido. Baba da mayak sing na tamami. Madudagi baba su sawgalaki. Hojimang nakhoi boarding se lonsallo. Aigi sanupibu de aina hojik purani. Adugu lehuriba angang sing asida amo. Dasata hobadu madu ay nungaiti. Aduna aina hairisini nakhoi aphaba oiroi haidana. Baba su yamna sawrami. Adugu isegi mokon mase loisan minaraga. Boarding adudagi thorakpada warden ama. Baba hoigi matungde innarakhi. Aduga mapha amada makhoi phaminaraga. Baba da Asengbadu tamai. Yengu pabung wafam si mi kanasu khangba wan natte. Masi ay khaktani khangiba. Boarding ase nongna hangakpa kuidriba boarding su natte. Masi hana school namagi hangamba boarding maphamni. Aidi mapam asida dum warden oituna laabani. Thawdokse sumna tawbani mamangda boarding asida leiramba. Nupi masa makakka amagi ceiling fan mathakta. Thouri yanduna siraga leirammi. Nupi masa dusu class 10 gi satrani hairakhi. Wafam aduda babadi punga ngami. Aduga babana amuk. Ado nupi masa adudi kari maramgi. Thouri yanduna siram libanu hangami. Warden aduna musumna kumai. Siram libanu nupi masa aduga warden akoi mayamgi maraktagi. Warden nupa amaga khangnarami. Tawdabu makoi se matam khara khangnaba haura abakan. Warden nupa adudi nupi thiraga leirami. Madu nupi duna khangakpadagi pen mathakta. Nupi edo thouri yanduna siduna leirambani. Madudagi boarding ase tamnaba haurakibani. Tamnaba henmalaktana hanagi boarding adu adum close tawsankhi. Phana kuina leiraba matung hauji akhoi school asina amo. Mafam aduda boarding oisankibani. Madudagi thorakiba thawdok ngakto oiduribani hairami. Wafam adu tabada baba swangakpana yomammi. Yumek yaurokpaga babana boarding adugi maramda khabada haptokani haidana yamna sawrammi. Aduba imana khambadagi madumakti tawramdi. Hojiki oinadi boarding adu station ama onthokre. Aduga matam aduda akhoi thengnarikiba thawdok kya adu hojik su ningsingubada ise gaiga ngasi ngarangda thokiba thawdok amagum khalli. Masini mayam masigi real hore story. Mathangi wari thaglakpada mayam punamuk thengnarasi. Masigidi mayamdagi kainanaba video ai lawjari.